Bethany Diaspora Church ki nungsi zarabai chilanaw sing Prabhu Jisu Krista ki mingda nungsi bigi salam pizari ahan bada mayam gi maphamda karigumba makatang haizage ikoi si nahan muk hapta dagi hapta ani gi damakta Singapore ki laiba ikoi ki Bethany Church family came gi damakta ikoi pastor sing church ki leader sing khara ikoi chatkhiba maramna matam chana ikoi thagal lakpa ngamde aduna mayamna masi kokpi gani haina thajai ngasi ikoina paminagadoriba text asi James chapter 4 ki verses 10 to 11 se oigani ngasi asi March ki tang tara mga 2026 Ishor na ikoibu achaba matam pibiba sigidamakta Ishor bu thagat minasi Manipuri da ikoi ki text asi pathok sage Maram aduna nakhoi nasamak Tengban Mapugi Makha Pollu devil diabol bu thingu aduga mahak na nangondagi chenki gani Tengban Mapuda naksin jaw aduga mahak na nangonda naksin birakani pap chen basa nakhoi gi nakhut hamdou apha sasin na basa nakhoi gi pukning singdou awaba pokpa oyu kapu amasung tingtha noyu nakhoi gi nokpa adu kappada onthou amasung nakhoi gi harauba adu awabada onthou mapu ibungogi mangda nakhoi na samak nolok chaw aduga mahakna nakhoi bu thangat pigani shona borpina bibo oisinu Apostle James na problems mayam ama address tawduna mayamda smaina takpi masigi problem sing asida doctrinal problem takpi ba maram asida laye aduga false teachings aran ba takpi ba wrong application achumba adu taraga khanglabasu ekoi gi punsida apply tawba matamda natraga ishor gi wahai asibu ekoina wrong application oina tawba asi yamna achawba problem ni haibasi mahakna takpi hairiba problem khuding makasi Apostle James na yamna phajana carefully mahakna masi naina bani aduna masi ekoina tawba matamda achumba afaba answer magi pakhum ase koi thiba darkar oye maramdi ekoi general oiba advice pauta khara ekoina loba matamda madu mapung phaba oide biblical truth Bible na sastra na takpi ba achumba asi ekoina phajana mayik sengna khangba masi phangba mathau tai aduga madu yamna chumna apply tawba ekoi gi punsida madu ekoina sijinaba chekshin yam singna haibasi yamna darkar oi maramdi karigino haiba kanda ekoi punsida devil Pataba mahaki thawon singma na tawba thabak mayam asi asuki matik ekoi gi punsi da chawna lai aduna masi yamna chiksin da dragadi asoiba mayam su thokpa yabani aduna masida verse 7 da haibani nakoina devil haibadi satan adu karamhaina ekoina tawgani haiba kanda
masida verse 7 da fazana takpibani aikoina amuka madugi portion adu yengba kanda resist the devil and he will flee from you nakoina mabu yabidaba matamda tantopa matamda mahak nakoi manafamdagi chathokani haibani masigi thabak asi masibu thabak oina pangthokpa haibasi yamna araiba nate adubu aikoina chingnaba laitana masi aikoina tauba matamda Satan gi influence adu aikoidagi lapthokpa ngamgani adumakpu masi karam haina aikoina tawgani Satan ga aikoi lan thengnariba asida kari darkar oi haiba kanda hujiki hairiba wahai resist or resist haiba sini masi yam darkar oye Apostle Paul nasu masi Ephesians chapter 6 ki verse 10 to 18 da takpi bani haibadi thawai gi lanphi setpa madu Apostle Paul na James Ephesians gi 6 10 to 18 sida yamna mayek sengna kari changi haibasi mahakna takpire masi khuding makse loina mak chap manabani magi darkar oibase ama setlaga ama set haudaba matamda madugi ahoba jaga duda Satan na phattabana aikhoida amuka attack tawrakani aduna Apostle Paul na masida magi chithi asibu pariba singda pukning thogat piba asikarino haiba kanda to be strong in the Lord Prabhu da aikoi yamna thauna leina hingba haibasi yamna darkar oye aduga to stand against the devil and his wiles phattaba devil amadi mana silliba thabak mayam asidagi aikoi yamna chekshina leiba yamna kanna thauna leina lepa amadi madugi mayokta aikoi leiba haibasi yamna mathau tai haye to stand fast or to stand steadfast to the very end ngasi khaktangi nataba aikoina aroiba phawbagi oina yamna chetna lepa haibase masi mathau tabani this is summarized by James as resistance James na masigi chap manaba wakalon asida ngasai gi hairiba Satan bu devil bu aikoina resist tawba haibasi mahakna takpi bani loina na ani subada aikoi kari tawgani haiba kanda seeking God for help Ishwar gi pangbi ba haibasi aikoi gi damakta yam darkar oye Satan phattaba mahak bu aikoina yeknaba magi mayokta lepa haibasi aikoi gi pangal na aikoina tawba ngamloi maramdi masi thawai gi oiba spiritual battle ni masigi spiritual battle ase aikoina masigi lana se thengnaba matamda aikoi gi pangal hakchang gi pangal lausingyan asina mapung phaba ngamde aduna James na takpi bigi matung inna aikoi kari tawgani draw near to God ishor da aikoi changjau haibani naksillu haibani aduga ishorna su aikoi da naksalakani masi ishor da naksalakpa ishor da changjarakpa haibasi karino haiba kanda submission to God Ishoda aikoi khuding makse noluk charaga mangon da changjaba magi mateng nijaba haiba duni masi khajiktang changjaba nate total submission haibani aikoi akhak balaitana Ishoda changjaba aduga full obedience Ishor gi yathang inba magi haiba inba adu darkar oi Draw near to God. Ishwar na koi changjau. Masi ilai na hekta oibe yade chilinaw sing effort darkar oye. Aikoi gi tawpham thok pa adu. Aikoi tawgadabani masi aikoi na tawdragadi oibe yade. Aduna aikoi ishwar da changjarakpa ishwar da aikoi noluk chaba ishwar gi mating nijaba
haibasi ꯑꯩꯈꯣꯏꯒꯤ ꯇꯧꯒꯗꯕ ꯏꯊꯧ ꯑꯗꯨꯅꯤ only then madu tawraba matam khaktada ishor aikhoida naksalakani aduga aikhoigi darkar oiba mating adu ishorna pigani mathangda yengba kanda confession of sin pap haibasi masina akaiba mayam thohalle adu oiba tarabadi ishorda changjaba aduga ishorna aikhoibu mating panglakpa haibasi aikhoida oibi yanana bagidamakta aikhoina lawgadaba step asi karino haiba kanda aikhoigi pap phongdoksaba maramdi pap sina aikhoiga ishorgi marakta akaiba thohalle masina aikhoida kari haigani marakta athingba mayam laihalle aduna James na verse 8 tagi 10 paubagi manungda takpibagi matungina ahanbada kari tawgani cleansing of hands aikhoigi khutpu hamdokpa haibadi aikhoina phattaba mayam tawriba khudingmak adu aikhoi singdokchaba darkar oye purifying of hearts aikhoi gi thamoi singdokpa thamoi na motpa matamda hakchang pumba su mot halle aduna aikhoi na tawriba amotpa mayam asi hamdokpa singdokpa masi karina mapung phahan gani haiba kan aikhoi gi thamoi thamoi dagi khudingmak se haurakpani aduna thamoi sisu singdokpa darkar oye aduga mapan thongi oiba aikhoina tawriba phattaba mayam amotpa mayam adusu hamdokpa singdokpa darkar oibani aduga lamenting and weeping aikhoi kaplaga aikhoina ishorgi maphamda pukning hongbaga loinana changjaba haibasi mathau tabani karigumba aikhoina aikhoigi pap aikhoigi phattaba amot pathamoi mayam ase masi aikhoina thau sadraga ishorngonda mating lauge haina tawba matamda madugi karisu kanaba laite aduna James na takpi bagi matung ina aikhoigi phattaba lairiba pap mayam asi hana singdokpa masi kidamakta aikhoi kari darkar oi haba kanda ishorda aikhoi changjaraga piranga loinana kappaga loinana tingthabaga loinana aikhoi ishorgi maphamda pap phongdok chagadabani humbling self in the sight of God ishorgi maphamda aikhoi chauthokna changba yaroi yamna nolukna aikhoi kanano aikhoi kamuk pap chenbano haibasi isana khangjaraga noluk chana ishorgi maphamda changana mane adu matamda ishorna aikhoibu thangat pigani ishorna yamna chautok pasing yade noluk chabasing adu mahakna nungsibani mahakna pambani aikhoina Psalm gi 32 verses 1 to 5 ase paba kanda masida aikhoi gi damakta pap phongdok chabagi example yamna chauna uba phange asida samis na ibase masigi sam ase David na ibani kari haye magi pap loina mahak ningsingi blessed is he whose transgression is forgiven magi pap singbu kokpi khraba kokpi ba phangba mi sing adu yai phabani haye aduga makhoi gi pap adubu khumjan biba kupsan biba mi sing adusu yai phabani blessed is the man to whom the Lord does not impute iniquity phattaba adubu makhoida leihanbi daba mi sing adu yai phabani aduga loina na ikhoina mathang yengba khanda David na samis asina magi pap sing matam gi tawba pap khuding mak adu mahakna ningsinge aduga masi mayam si karigumba phongdok chawdaba matamda kari akaiba thoi haibadusu mahakna khangi madu leiba matamda pap se phongdok chadaba matamda kari tawgani magi punsida awaba tabani harauba ngamde mangonda ingthaba leiba ngamde hena mangonda awaba oi masina miyoibagi punsida hena chauna akaiba awaba thohanbani masini Psalmist David na
ꯐꯣꯡꯗꯣꯛꯄꯤꯕ ꯑꯁꯤ ꯑꯗꯨꯅꯗꯤ ꯀꯔꯤ ꯇꯧꯔꯦ ꯃꯥꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯆꯪꯖꯔꯒ humbly ꯅꯣꯂꯨꯛꯆꯔꯒ ꯏꯁꯣꯔꯗ fully ꯃꯥꯒꯤ ꯄꯥꯞ ꯐꯣꯡꯗꯣꯛꯆꯕ ꯃꯁꯤ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕꯅꯤ ꯑꯗꯨꯅ God forgave him completely ꯏꯁꯣꯔꯅ ꯃꯥꯒꯤ ꯄꯥꯞ ꯑꯗꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯆꯕ ꯃꯇꯝꯗ ꯀꯣꯛꯄꯤꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯀꯥꯏꯔꯝꯈ꯭ꯔꯕ ꯑꯗꯨꯁꯨ ꯏꯁꯣꯔꯅ ꯑꯃꯨꯛꯀ ꯔꯦꯁꯇꯣꯔ ꯇꯧꯕꯤꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯗꯨꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯗꯨ ꯐꯖꯍꯟꯕꯤꯕꯅꯤ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯁꯤꯗ ꯑꯩꯈꯣꯏꯗ ꯅꯤꯡꯁꯤꯡꯍꯟꯕ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯤ ꯃꯌꯥꯝ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯁꯤꯒꯨꯝꯕ broken relationship with God ꯏꯁꯣꯔꯒ ꯂꯩꯅꯔꯝꯕ ꯃꯔꯤ ꯑꯁꯤꯕꯨ ꯀꯥꯏꯕ ꯃꯌꯥꯝ ꯑꯁꯤ ꯂꯩꯕꯅꯤ ꯏꯁꯣꯔꯒ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄꯁꯦ ꯇꯧꯗ꯭ꯔꯒꯗꯤ ꯃꯁꯤ ꯀꯥꯏꯕ ꯌꯥꯕꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯗꯦꯕꯤꯠꯅ ꯃꯗꯨ ꯃꯥꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕ ꯑꯗꯨꯒꯤ ꯃꯔꯝꯅ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯁꯥꯝ ꯑꯁꯤ ꯏꯔꯒ ꯏꯁꯣꯔꯉꯣꯟꯗ ꯃꯥꯒꯤ ꯄꯥꯞ ꯅꯤꯡꯁꯤꯡꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯐꯣꯡꯗꯣꯛꯆꯔꯒ ꯏꯁꯣꯔꯅ ꯃꯥꯕꯨ ꯃꯗꯨꯗꯒꯤ ꯁꯦꯡꯗꯣꯛꯄꯤꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯥꯕꯨ ꯃꯥꯒꯤ ꯃꯐꯝꯗ ꯂꯧꯁꯟꯕꯤꯗꯨꯅ ꯃꯗꯨꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯗꯨ ꯑꯃꯨꯛꯀ ꯂꯩꯍꯟꯕꯤꯕ ꯑꯗꯨ ꯎꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯃꯍꯥꯛꯅ ꯏꯕꯅꯤ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯀꯔꯤꯒꯨꯝꯕ ꯁꯤꯒꯨꯝꯕ ꯏꯁꯣꯔꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯣꯔ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯑꯁꯤ ꯀꯥꯏꯔꯝꯕ ꯇꯥꯔꯕꯁꯨ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ ꯏꯁꯣꯔꯗ ꯑꯩꯈꯣꯏ ꯄꯥꯞ ꯐꯣꯡꯗꯣꯛꯆꯒꯗꯕꯅꯤ ꯃꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯌꯦ ꯄꯥꯞ ꯐꯣꯡꯗꯣꯛꯇ꯭ꯔꯒꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯂꯧꯁꯟꯕ ꯌꯥꯗꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯗꯨ ꯑꯃꯨꯛ ꯁꯦꯝꯗꯣꯛꯄꯤꯔꯣꯏ complete restoration must be found ꯃꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯌꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ restore ꯇꯧꯕ completely ꯈꯖꯤꯛꯀꯤ ꯅꯠꯇꯕ ꯃꯄꯨꯝ ꯑꯣꯏꯅ ꯑꯗꯨꯒ without full restoration many people or much people ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯃꯥꯡꯕ ꯂꯩ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯒꯗꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯆꯦꯂꯦꯟꯖ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯏꯁꯣꯔꯗ ꯑꯩꯈꯣꯏ ꯆꯪꯖꯕ ꯏꯁꯣꯔꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯔꯝꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯁꯤ ꯅꯧꯅ ꯑꯃꯨꯛ ꯁꯦꯝꯕ Psalm 32ꯒꯤ verse 7ꯗꯒꯤ ꯃꯊꯪ ꯄꯥꯕ ꯀꯥꯟꯗ ꯁꯥꯃꯤꯁꯅ ꯅꯪꯗꯤ ꯑꯩꯒꯤ ꯂꯣꯠꯐꯝꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯑꯋꯥꯕ ꯇꯥꯕ ꯃꯇꯝꯗ ꯑꯩꯕꯨ ꯅꯍꯥꯛꯅ ꯀꯣꯟꯁꯤꯟꯕꯤꯒꯅꯤ ꯑꯗꯨꯒ Songs of Deliverance ꯀꯟꯕꯤꯕꯒꯤ ꯏꯁꯩ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯀꯣꯟꯁꯤꯟꯕꯤꯒꯅꯤ ꯍꯥꯏꯌꯦ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯗꯨ ꯔꯤꯅ꯭ꯌꯨ ꯇꯧꯕ ꯃꯗꯨ ꯃꯍꯥꯛꯅ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯊꯦꯡꯅꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯁꯤꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯀꯌꯥꯃꯨꯛ ꯗꯔꯀꯥꯔ ꯑꯣꯏꯕꯅꯣ ꯍꯥꯏꯕꯁꯤ Psalm 32ꯒꯤ verses 8 to 9 ꯑꯁꯤꯗ ꯑꯃꯨꯛ ꯎꯍꯟꯕꯤ ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ instruct ꯇꯧꯒꯅꯤ ꯇꯥꯛꯄꯤꯒꯅꯤ ꯑꯗꯨꯒ guidance from him ꯏꯁꯣꯔꯗꯒꯤ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯂꯝꯖꯤꯡꯕꯤꯕ ꯑꯗꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯒꯤ ꯑꯩꯈꯣꯏ ꯐꯪꯒꯅꯤ ꯃꯗꯨꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯀꯥꯟꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯆꯨꯝꯕ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯄꯒꯤ ꯑꯗꯨꯒꯨꯝꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯄꯨꯕꯤꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤꯗ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕꯗꯤ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯁꯒꯣꯜꯅ ꯃꯥꯒꯤ ꯑꯅꯤꯡꯕꯗ ꯆꯠꯀꯦ ꯇꯧꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯈꯣꯏꯒꯤ ꯃꯆꯤꯟꯗ ꯄꯨꯟꯕ ꯑꯗꯨ ꯆꯤꯡꯂꯒ ꯃꯥꯏꯀꯩ ꯑꯣꯟꯊꯣꯛꯄꯤꯕꯒꯨꯝꯅ ꯑꯩꯈꯣꯏ ꯑꯣꯏꯔꯣꯏꯗꯕꯅꯤ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯒꯙꯥꯒꯨꯝꯅ ꯂꯩꯔꯣꯏꯗꯕꯅꯤ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯂꯒ ꯏꯁꯣꯔꯒꯤ ꯂꯝꯖꯤꯡꯕꯤꯕ ꯏꯁꯣꯔꯅ ꯇꯥꯛꯄꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯆꯠꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯃꯁꯤ ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯌꯥꯏꯐꯕꯗꯨ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯁꯩꯇꯥꯟ ꯗꯦꯚꯤꯜ ꯑꯁꯤ ꯑꯩꯈꯣꯏꯅ
ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏꯌꯦ ꯑꯗꯨꯒ ꯏꯁꯣꯔꯗ ꯑꯩꯈꯣꯏ ꯆꯪꯖꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦ ꯏꯁꯣꯔꯗ ꯆꯪꯖꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯐꯣꯡꯗꯣꯛꯆꯔꯒ ꯏꯁꯣꯔꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯔꯝꯕ ꯔꯤꯂꯦꯁꯟꯁꯤꯞ ꯀꯥꯏꯔꯝꯈ꯭ꯔꯕꯁꯨ ꯑꯃꯨꯛ ꯁꯪꯇꯥꯏꯅꯕ ꯑꯗꯨꯒ ꯃꯁꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯂꯩꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯍꯟꯕ ꯍꯦꯟꯅ ꯆꯦꯠꯍꯟꯕ ꯃꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯠꯇꯅ ꯄꯥꯔꯒ ꯏꯁꯣꯔꯒꯤ instruction ꯏꯁꯣꯔꯒꯤ guidance ꯑꯁꯤ matam khibikta thibasi ekoina tawgadaba ithawni takraba ichilinaw khudingmakki mathakta hene hene isona bor pinabibo isino isodang haktang patna tawsi thagat sari pa isor naki thawzal mapana ngasigi numit asida nahaki wahai asibu taminabagi matam pibiduna pa isor aikoi nahaki wahai asi paraga phongdok sare takraba mipum khudingmakki mathakta nahaki bor adu hena pinabiyo phataba saitan gi athemba kayadagi aikoi lapthokpa ngamnanaba aikoina tawgadaba ithau khudingmak adu matam chana amadi phajana aikoi pangthokpa ngamnanaba pangal pibiyo loina ne pa isor nahakna aikoi bu pangbidragadi masigi asigumba thawaigi lanpham asida aikoi maithiba yai aduna nahakna aikoi bu pangbiyo nahakna lamjingbiyo nahakna aikoi bu konsinbiyo aikoi gi pap phongdok chaba nahakki na phamda aikoi changjaba haibase aikoi gi khwaidagi darkar oiba aduni aduga nahakki wahai asina aikoi bu adukki matik masigi maram asida mateng pangbigani haibasisu nahakki wahai dagi takpire khudingmak ase khoina thamoida chetna thamlaga thabakta pangthokpa ngamnanabasu nahakna pangbiyo haiduna patna tawjabani ichilenaw sing mafam tongan tongana lairiba khudingmak magi darkar gi matungina nahakna khoi bu pina biduna ngak sen biduna loina biyu nahaki ingthaba nahaki bor amadi nahaki loina biba nahaki lamjing biba adu tatana ikhoida thambiyo haiduna thagat sabaga loina na khudingmak asigi damakta ganbiba mapu Prabhu Jisu Krista gi mingda nizabani amen.